Kumza lisingani kun mga si Manipur gi political history da yamna maruiba sahi mawiki state asida president rule thamnin khibidi horga leba asigi prime minister amasung president fauna laklam labsu lamdam asi manglom da sangsin beda awaba amadi khudong sadaw category sai asida state asida thokiba political gi maruiba thodok sing matang da impact news ki akhanaba report ama January Numit asida Union Home Secretary Aramba Ajay Kumar Bhalana Manipur gi Taramapun Suba Governor oina wasuk loki administration da experience ningthina leirba IAS officer sina Manipur gi governor oina lakbada Manipur asi ingtappi gi lambi da changsin na bahot na bada atrouba khudong chaba mo oiragin haibi thajaba matamadu gi chief minister N Birena phongdokhi Zilaiba Jai Balaji Masi Amna Kugi Home Ministry da India Pumbagi or particularly Akoi Manipur gi Northeast ki issue phajana khangba agu yamna committed oiba person amani mana governor oina lakpasda sungthoi soina Manipur da santi gi lambi da ahongba soba malakani habi thajaba le February 9 Ajay Kumar Bhalana governor oiraba thaming matungda matam adugi chief minister N Biren ikhang khangudana charter flight matongduna central leaders singa unanabani haiduna New Delhi da chatki numir adugi nonganba February 9 da Biren na New Delhi dagi Imphal da hek halpaga chief minister abadagi resign tobagi charol governor da bisanki February 10 Biren resign tokro matungda BJP gi MLA singi marktagi chief minister abiyaba luchingba amata thoroktabadagi Indian constitution gi article 356 mahada Manipur da president rule thamjinduna state assembly si suspended animation da leiduna hojik phawba assembly mathok tobu ngamdri ningsingba yabadi sai asida PR thamjinba si tharaga Manipur da president rule chalaiba 13 rak sure March ama Manipur da president rule lekraba matung ihan hanbo ina New Delhi da Union Home Minister Amit Shah na lusingduna Manipur gi irang matangda high level review meeting ama pangthoki mifam aduda Manipur da free movement mahungfana lehenaba amadi logi wangmada kulai paiba sing fagatnaba mari leinaba official singda khanganki Manipur da free movement lehenaba Union Home Minister Amit Shah na phongdokharbasu state asida mapungfana free movement lehenba ngamdaba amadi PR lenga sina peaceum sum normalcy porpangam daba sida tonga political party maroina opposition the labor congress party ki makai digi pen daba amdi yaning daba phongdok na ke doinena Manipur Pradesh Congress Committee ki president K Megasandra amasung Lok Sabha ki MP Dr Bimol Ekojam ki makai digi hajuk paliba PR lenga ani asinasu Manipur da peaceum normalcy porpangam loidabu erugadi assembly dissolve togna fresh mandate pangtokna hena faragani haiwa wapam phongdok pangna ke April Kuntra Manipur lengak sem the Yoramba MLA Kunma Troina Manipur da popular government amuhana semnumagi apamba Union Home Minister Amit Shah da Serol Pishinki BJP MLA singi maikaidagisu maroina Valley da leiba MLA singnasu president rule gi mahutta popular lengak semnumagi pandamda khana neinaba amadi toan ba thabuk thom sing packet paunaki Manipur gi irang maram oraga pangthokpa lepluraba state ki calendar festival ama oriva Shiroi Lily Festival su sahi asigoina me kundagi me kunri fawba ukhul da pangthoki adubu festival asigi ahu numiki paw longnaba DIPR na puba Manipur gi pawmi team mana Imphal dagi ukhul tamna chatpagi lambida Imphal iski Gwaltawi area da Central Security Force na thattuna pawmi sing aduna tonglakpa Manipur State Transport thaba bus adu maming muthatlu haibadagi achawa watho ama oiki
Gwal tabigi thodu adu All Manipur Working Journalists Union amadi Editor Guilds Manipur yauna Manipur miyamna yaningdaba amadi pendaba phongdoknaki thodu adu kokominasu akanma mawngda yaningdaba phongdoktuna Manipur gi governor na miyamda lale haijagadabni haina demand tawki loinana Manipur da pung nifunipan gi shutdown tawki thodu osik matangda Manipur lengakna inquiry committee siamduna thijanki adubu haiba inquiry committee adugi report hojik fawba miyamda thambaleitri August 5 numit asida parliament Manipur da present rule makatana tha taruk sangdokni aya piki loinana India government amsung kuki militant sing marakta inariba suspension of operation su agreement handu u haina miyamna demand tawduna protest kya tawringi shirakta September 4 da su agreement tawnariba nakal anigi marakta wari sanaduna hariba su agreement asi sahi ama makatana sangdokpai aya ba piki August 6 Manipur da irang thokro matung ihan hanbo ina numit asida thadau inbigi delegation ama imphal da laktuna maitei CSO singa unaduna bistok chathava hoki numit adu dagi hongna thadau sing imphal da mausagum chathok chasin toba hoki adubu bistok adu da saruk yakiba thadau literature society asang gi chairman nekam jom hau koba thadau leader ama imphal dagi mayum da hankhro matung da August kuntra da Kuki militant singna farga hatkhi September 12 numit asida Prime Minister Narendra Modi Manipur lakhi mak Manipur lakpu matamda awaba tarwa miyamna makoigi awaba kokagani habigi thajaba kya galonina Prime Minister Butaram okhi maki khongset asi miyoi kya amanadi yaringda phongdopsu laiki Narendra Modi gi khongset asida makna Manipur gi tonga development project khara sangaba amasung urep yung tamna manatana irang asigi mapung phaba solution pinabing matangda wafam ta phongdoklamdabadagi miyamna pendaba phongdoknakhe मैं सभी संगठनों से अपील करूंगा कि शांति के रास्ते पर आगे बढ़कर अपने सपनों को पूरा करें, अपने बच्चों के भविष्य को सुनिश्चित करें और मैं आज आपको वादा करता हूं मैं आपके साथ हूं November tha sangsalakpada Manipur lengak na sinduna Manipur gi state calendar festival am oriba Manipur Sangai Festival 2025 pangthoknaba sem saba hauki lenga ki thong asi IDB sing market gi di akan momong da yaning da phongdokhi loinana kokomina lusingduna Sangai Festival asi pangthokpa yaroi haiduna boycott tawgi khongjung phabo sangsin ki athingba kya lerebasu lengak na sinduna November 13 dagi November 13 phaba Manipur Sangai Festival 2025 pangthokhi Festival adu miyang mapung phaba support fangdabadagi mai pangna pangthokpa festival amadi oiba ngamkhide December Mari, numit asida Bisnupur District ki Deputy Commissioner Pujaya Langbamna Lemram Warusing Village ki IDB Singh masa masagi hanagi memda hanjinduna lehen bahon ki changba yaba atopa hung kharadasu IDB Singh tapna masa masagi hanagi memda hanjinduna leiba hongna ki Sari में से माता December 9 numit asida Singjamai SC MLA Yumnam Khemsana Ukrul District ki Litan da leiba Sarekhong Relic Camp ta chattuna mafam mudud leiba Kuki gi IDB Singh unaduna wari sanakhi makna mafam mududa peace ki paujal kya su pirumki Khemsan gi khungsat adu peace pamjaba miyoi singnadi afab khungthang ni hena mak thagakhi peace ki mayok ta leiba miyoi kharanadi mak gi khungsat adu criticize tawki Ngari ko sa law ne cha ta ko din law
Sida lao lao. Hana karai ler mo sumba. Mapauda. Ka karam sang ya dia. Di khangi dungai. Hoi. Ko ya wana kursi len mane ko. Oh, ai khange. Ai na hek pok pa yum da lai ba phang da bai se. Madu da ge ni ngoi ta bai ti. Ha ta ni ni han ji ko ko shi lo ge ko. Mani ki ta sa mani. December 13दा लेबा असिगी प्रेसिडेंट द्रौपदी मुर्मुना निमित इनी खोंसता मणिपुर दा लाकलमखी प्रेसिडेंट मणिपुर की हनखर मतुंग December 13दा मणिपुर की बीजेपी की एमएलए कुंठा मरी यावना न्यू दिल्ली की बीजेपी की हेडक्वार्टर दा पार्टी की जनरल सेक्रेटरी ऑर्गेनाइजेशन बीएल संतोषन लुसिंगदुना बीजेपी की ओबा मिफम पांगथोखी मिफम अदुदा बीजेपी की एमएलए सिंगना मणिपुर दा मपुंखावा पीस प्रोग्राम होनबदा अमतोइना थबक तोमिननबगी मतंगदा वरी सानखी न्यू दिल्ली दा पांगथोखिबा बीजेपी की मिफम अदु लोर मतुंग एमएलए सिंगना मणिपुर दे हेक हलकपगा तोंगान तोंगानबा फंक्शन अमसुंग पब्लिक मीटिंग सिंगदा एमएलए सिंगना पीस की अपील तौबा हौनखी अदुबु हारिबा बीजेपी की मिफम अदु सरुक याखिबा कुकी की बीजेपी एमएलए सिंग माइकेदगिदी ngasi phawba पीस की अपील तौबा लेट्री Santi nataba atopa lambi leite. Peace is the only way to return normalcy. Handaki laiba Christmas idagidi amna ing tapa IDP animak hanjanaba yabagi lambi do sangyan bo era suno ina isor da kurumjari. Miyoi khara na pattaba tawrasu ekoi amaga maraktadi ekoi punamak yengna bana teko miyoi khara duna tawjabani ko aina adom gi wakhal lom da ekoi thabak tawminaragadi ekoi na pami ba ama toiba Manipur ing laiba Manipur adu soidna fangadra ni khali IDP सिंगना December था फाउगी मनुंगदा मकोई मसागी हानागी मेमदा हंजिनना लहलु हाइना लेंगाकता डिमांड तौरदुना रिलीफ कैंप सिंगदा December था फाउबा वाकम सतकी अदुबु लेंगा की मैकेदगी चपचाव पाकुम फंगदबदगी गवर्नर द वाकनबा लाकलिबा अनुब चही 2026 की जनवरी 13 दा लोक भवन दा थोमजनबगी दमक कोकोमी की मैकेदगी December 13 दा मियामदा फोंदोखी मणिपुर की सही अनि मखाई हेलबा अहुम फाजिलकलबा इरांग असिगी मपुंग फाबा वारुइसिन पोरके हरबदी लेंगाकना फुरुप खुदिमक्ता मानब मित्येंग थमदुना पुक्सेल सेंगना थबक तोमिना मथोक तारी लोइनना मियांगी मिहुन ओन लेरिबा एमएलए अमसुंग एमपी सिंगसु स्टेट की इंटरेस्ट कथोपक लोइनना थबक तोमिना मथोक तारी लोइनना स्टेक होल्डर खुदिमकना सरुक याबा पीस की रोड मैप अमा पुन सेमिनदुना मौसागुम अमगा अमगा नुक्सी चानना हिंगमिननबा पुन वरी सामिनदुना मणिपुर असी मौसागुम तंगदुली ताबे सेट अमु ओइननबा होनमिनबगी तंगाई फदबदि लेरी पादुमजरीबा वहेंगम लालपाल इम्पैक्ट न्यूज़ इम्फाल